ꯑꯍꯥꯟꯕꯗ ꯃꯔꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯃꯐꯧ ꯗꯥꯝꯗ ꯂꯨꯞꯈꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯌꯥꯎꯅ ꯃꯤꯑꯣꯏ ꯑꯍꯨꯝ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯇꯣꯝ ꯇꯤꯚꯤꯅ ꯈꯨꯗꯣꯜ ꯇꯝꯕ ꯔꯣꯌꯦꯜ ꯏꯚꯦꯟꯠꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯄ ꯃꯦꯒꯥ ꯇꯦꯂꯦꯟꯠ ꯁꯣꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯑꯣꯗꯤꯁꯟ ꯍꯧꯗꯣꯛꯈ꯭ꯔꯦ ꯑꯃꯗꯤ इकाई इकी थादोक्तुना फ्रूट सलाद योनलिबी ताइकुंडो प्लेयर निंगोंबम दाइनादा सेलगी मतेंग पीख्रे खुरुमजरी टाइम्स ऑफ मणिपुर न्यूज यंगबिरिबसिंगबु कुमथेम जेंटलना तराम नोक्सरी हौजिक मियामदा पाउ शांतोकना पिजरी ngarang nungthil khanghodana sitkiba nonglei nungsitna maram oiraga litan police station gi manung chanba mafou dam gi chadongda thokiba laibak thiba thodok amada mafam aduda koiba lakpa mioi singna tongba asaba bot isingda lupsin khibadagi isingda ta khiba mioi ahum gi haksang ngasi nungthin pung ani makhai henba fawbada thiba khangdana leiri kudong thiba thodok adu thokraba matung ngarang numidangdagi hojik fawba manipur fire service yauna mioi kyana thiba humbagi thabak sathari thodok thokpamda ngasi chief minister n biren chatuna yengshinkhre Chief Minister N. Birena Thodok Adu Nungaitaba Phongdok Pagaloinena Asigumba Kudong Thiba Thodok Asi Matungda Amuk Hana Thoktanaba Mari Leinaba Singda Lokhatpam Thokpa Thabak Sing Lokhanaba Pautak Piki Makhatana Niyom na Yadaba Botsing Sizinaba Yaroi Haiba Akanba Yathang Piki Panba Yadi Hojik Phawba Thiba Khangdana Leiriba Mioi Ahum Adu Ningthokong Kha Khunodagi Sadokpam Ibo Choubi Amadi Sadokpam Radagi Machanupa Sadokpam Rajib Sahi Kuntaruk Amadi Mayamba Sadokpam Roman Sahi Kuntra Mathoi Amadi Ningthongjam Rina Sahi Kun Apokwa Nanauni Sadokpam Roman Luhongba Supnutagi Tha Hum Khakta Ngairiba Mioini Makoi Ahum Atopa Mioi Kharaga Mafam Aduda Koiba Lakpani Isada Laijaba Haisingba Uthokpa Amadi Kanganabagi Pandamda Mega Talent Show Haina Mingthonba Talent Hanki Program Ama Ngasidagi Palace Compound Laiba Lamnyanba Sanglenda Pangthokre Tom TV na Khudol Tamba Royal Event Asinduna Pangthokpa Talent Show Hongdokpagi Thoramaduda Theatre Center Manipur gi Chairman Padmasri Nabawarepa Social Welfare Department ki Director NG Uttam Art and Culture ki Director A. Sibada Sharma Jain Manipur Dance Academy Imphal ki Principal R.K. Nabin Amadi Lamjingba Group ki Director Mutum Berona Thormapu ina saruk yakhi Charakna contestant Chahum Romna saruk yagadaba talent show adugi ahanba audition round numita contestant Humpuna saruk yari Mega Talent Show adu pangthokpagi matangda Royal Event ki Managing Director O Conardo na haikibada Royal Event ahan boina talent show ama pangthokpasi isada leiba haisingba adu mapal thongna utpa ngamna ba honabani asigumba platform ama semlabadi masada leijaba talent sing uthoknabagi tanja ama su piba ngamlagani ahanba round asi numit mari ni chumna pangthokani masidagi contestant humpu khangkatkani quarter final semi final khaidoktuna changdam ganagadaba asi pangthokani so asigi final na quarter final semi final haina khaidoktuna changdamnaba asi pangthokani so asi gi final na me kuntarukta pangthokani so asi Tom TV khakta da uba phangani haiki haidi Manipur khatagi wabudi nate but whole over the world hidden talent mayam lei haidi talent leiraga expose tawba ngamdaba ida ma se magi platform phangdaba khangde adagi puthokpinaba leitaba khangde adugum mayam sum leune just akoina sidi changyeng ama yengasu oina aduna traga project ama chauna tawrasu platform tang bukhat piraga mayam si mai expose to bangamba mayam do krai bok to yage do khoi tawsi haina sengna kan handa kisan season han boni sinjabani mathang de sengna kan upgradation mayam la mathang sin gen kanjari ado aina pinning mo message hairaga di sengna kan khoi gi motto so dum oibani enhance your Talent Show si da saruk yakhiba contestant amana phongdokhibada Royal Event Asinduna Pangtholiba Mega Talent Show si yamna fai masina akhoi isada leijaba talent sing uthonabagi tanja ama pi amadi honaningbagi inot amasu hapalle haiki isada kitang kaino su experience su lehore mathang so ke ka yawbagumba adu khalura kitang nungai phaw de mi khudengmak talent amamam loina leibani adu talent sing do losan laga leidai sarakpudi sigumbada yaroga show tawraga afaba magi talent to gi chana ba phawba amamam adugumba oina ba advice pini Hojik paugi marakthana tan babre matang longminasi
Well, this is true. No matter where we're at and how busy we were, we may not get the time to spend a whole day together, but a time always brings us together when we are dining, especially when gathered around such divinely crafted amenities. Break matungda mayam mutaram nukshapagulena makataba pau pizeri. Sports ki powerhouse ni haina malem pumbada lam asi khangnajarabasu lamdam asida lairiba inkhala iba sanaroi kya amadi ngasisu awatpa kya laibadagi mapung phana sanaba ngamdana lairiba sida paliba lengak amadi miyamna ahenba mityeng changhaningi haina international taekwondo player ningombam dainana phongdokre. Wafam asi ngasi ingkumja lising maga chamapan marifutara humdoida CC Higher Secondary School dagi pass taukraba mahiroi singi maikai dagi taekwondo player ningombam dainada ngamjaba selgi tengbang khusinaba mikupta dainana phongdokhibani. Taekwondo masanada lamdam asigi mingchet kya purakrabi sanaroi dainana makhatana malemgi thakta pangthokadaba sangdamnabada saruk yabada changgadaba senpham amadi imung manunggi sel thumgi khudongsadaba kya mayoknariba asida tengbang hojik imfalgi kangla patna kanda ikai ki thadutuna fruit salad yonlibi thona lingje leibi sanaroi amani. Ngasi leibak miyamna nungsibiduna selgi tengbang pirakliba asigumna lemhoriba sanaroi singi awabasing asisu ubiduna makoibasu tengbang pihaninge haibu wafam kya dainana phongdokhi. Sumaina mateng pangbiri yam nungai je ado sidagi hena mateng je panghanninge haibadi ai khatangi nataba ai guma sports player mayam masu leiri sigu yeng biyo na su haizaninge ai na su makhata ba choba kaya masu ngamna hotna jari makhata na hotna khini aduga haidi India manungda tabagi India manungda di chatpa ngambagi ko just capacity do adugi chatpa ngambane aduga out of India da yam chatning base hadi family support adagi government support laidana adugum support laitabana chatpa dingamje. Selgi tengbang khusina kiba du da saruk yakiba CC Higher Secondary School gi mahiroi M Zoni na hai lamdam asigi sanaroi chanura amana mahake leplak liba firep asibu pungning thogatpa oina ngamjaba selgi tengbang jabni haibu wafam kya phongdokhe. Dainana asi akoina mana tawriba thabak haidi mayam si meitei nupi ama moina wahangna mana magi dream ma fulfill tawna success tama oina winda ai kai darga leite ai kai bi matholi ti haina mana mathandana hona zaraga adusu governor mamangda hek lebaki mapa mapi bariba hamdugi mamangda aise aina ngamiko nakoina mateng pangbita so ngamiko so nga successful organico ai taekwondo haiba masana sida international level da hanas logre any financial support adu ada ai state natraga ani ka tawdo so ai thanda kitang tawong kam ni na mana to so thorpa sida koi grosena yam harauna haibadi session 1993 95 base na magi angam bakidang contribution tawjage na onda matungda sun tawjarake haji akhoi group si masing wali 10,000 ngasi onda akhoi ngamja khara tawne tawjabani mathangda su awa ba kai lege haira khoi no group to mi 70 mani khoi ngasi di at least 20 muktang ne khoi na hona basi. MU gi Department of Dance and Music na sinduna ngasi department asigi holda World Dance Day gi thorom pangthokre thorom maduda Government Dance College ke retired principal Guru Ranjit Adhikari Government Music College ke retired principal Guru Laimyum Devendrajit Sharma amadi Jawaharlal Nehru Manipur Dance Academy ke retired senior artist production unit ke Guru N Amusana Devina athoiba mithulen sing oina saruk yakhe thorom maduda saruk yakhiba MU gi Department of Dance and Music ke in charge CH Jasobantana lamdam asigi jagoi sariba performer singna chumna jagoi sapgi mahutta tongan ba lamgi classical dance singer sangdamnabada hena afaba jagoi makhal ama ohena ba hona ba matam oire haikhe. Manipuri macha singsina jagoi isaida makhoina tawriba performance singse yamdi phaba aduga performer oina satkhidana makoi sidek sida khoigi academic value added oina kari tawba yari kari karmaina tawgadabno aduga koi international level da aikhoigi
education se yaudragadi aikoigi chumnagi performance piba adu khatanadi matam masidagi hauju kitang fajadaba ama oiba aduna aikoigi research da puthoaga karamba mawongda tawribage karamba mawongda chatlibage haibasingdo madu aikoina world dance day siga mari lainana madugi maikeida chatnabagi damakta aikoina ngasigi yamna chamlaba world dance day ase sinjabane Iramdam kanba apun balup ikalna haukiba sahi singda pangthokni khibagum ngasi mabung mopa oiba singda anoba sahi gi khudol tamba sajibu khudol gi thorom ngasi konung manungda leiba PCYWC gi holda pangthokre apun bagi panggal sagatuna mating leiba mapanggal kanba iramdam ama ohelasi haiba wakhalonda pangthokiba Assam Tripura amadi kasarda gi lakpa isilenau kyasu saruk yakhe thorom adu gi saruk ama oina Masan masi oibisingna mabung mopa oibisingi mafamda asamba khudol pot piba amadi ogri chongbana mapung oiba saktam oike thoram maduda saruk yakiba Manipur gi ningthau laisemba sana jawbana ngasi pangthokliba thoram asina lamdam masida thokiba laibak thiraba thodok amana maram oiraga choina khundakraba ichininau singi marakta nungsi sanabagi lipun adu sesin hanba ngamlagani haike kogi ichilinau obi wakhalol du sagalaga ngasagi khogi apunbagi pangal aduga Manipuri singi aduga apunbagi pangal do akoi hojiksi utpagi matamdu oire haibagi wakhalondu da ngasigi tharom se sinmani aduga yamna nungaibadi ngasi aina handak Tripura da chasai akoigi pauna khongjom dega mari leinana masida su mafam du da lei horiba akoigi Manipuri sing khul mayam ama aina chacharui aduga chacharu matam sa masiga wakhalon se ai sandokpa haujarame hojikti akoi Manipur da leiba maroina maitei singakta akoigi punjan mandataba akoigi masi wang moda leikraba akoigi Manipur sing mayam se Tripura do oisunu Assam do oisunu Nagaland do oisunu adu Mizoram do oisunu even Bangladesh do oisunu Burma do oisunu hek malengi mafam kodi makta leiba akoigi Manipur sing adu maitei sing se punjan bagi adu akoigi apun bagi akoigi nation gi ba akoigi vision ama akoi thambagi matam adu oire Paugi Baraktana Tenba Brema Galujari. Water Revolution by Lamjingba Group, Kangla Packaged Drinking Water, a unit of Lamjingba Group na Manipur gi miyoi khudingmak haksang fana na da yektana lehenna bagi pandam da miyoi bagi thawai ni hairiba afava ising phanghana ba hotnajari liter kun gi jar asti subscriber khudingmak ki yumthong khudingda phanghana ba hotnajari taru tananba mahusadi gi thokcharakpa ising loduna sijinari ising asida kanaraba mineral hapchinduna matam sigi khwaidagi faraba khusu khulaina process tawduna pack tawjari sterilize tawraba ising patra singda hapjari subscriber oibagi khudong chaba sing adudi adongi yum fawba ising asi thinjarakani registration hack tawbibada ising thanna yauraba jar ama pijagani tha amada 30 jars 600 liters pijagani tha amagi subscription fee lupa chaniyankhai khaktani chahi amagi lobiba matamda tha anigi subscription fee da pijagani subscription type tha amagi lupa chaniyankhai tha taruki lupa lising amaga chamnga tha ahum gi lupa chatre yankhai chahi gi oina lupa lising ahum contact tobiu 8257888737 email lamjingbakanglawwater@gmail.com Yoga teacher jobs in Delhi for freshers. Sri Krishna Classical Yoga Group of India, New Delhi, headquarter dagi tholokpa charol amagi matung inna North East ki oina yoga teacher humfu selection khanjagani maru oina India gi mapanda chetpagi khudong chaba pijagani job ki mafam na Delhi amadi UP dani saruk yabining ba singna Athuba matamda online resume biodata thabirau aikogi contact number 9810993987 email birlayogaolympic@yahoo.com interview place Classic Hotel Imphal Break matungda makata pa pawmu pijari Imphal sahar manungda bom pokhaiba amadi bom thamjilambagi thodok kya leptana tholiba asigi yenglaga Imphal West District Police na lokhalakpa section thorangi saruk ama oina ngasisu Imphal West Commando na City Police Station gi manungchanba Thangal Bazar ge Major Khul Kalivari MJ Avenue area da park chana thiba humbagi thabak chathakre ayuk pung 9:05 dagi 9:55 fawba Imphal West District Police ki Additional SP Operation AG Sharma gi mityeng makhada sathakiba operation aduda punna miyoi sahumga humdrani thoi masa masa gi saktak se putho anduna masak khangdokpagi thabak chathaki maduda miyoi 15 makhata na verification taunaba City Police Station da sinaki
Ngarang ayuk Indo-Myanmar border ga tainaba More Police Station gi manung sanba Holland 5 village ta chingnaningai oiba mongda leiramba chahi nauriba angang ani niphum doisuba Assam Rifles na kanba ngamkhre sahi nauriba angang ani adu Assam Rifles ke kangbuna lakhatlaba matungda imung manunggi miyoi singda khusinakre ningsingba yabadi matam kharagi mamangda More gi tongan mamfamdagi sahi nauriba angang khara Myanmar faurga atopa lebakta miyoi kharana yonthokna bahonarambadagi phagatkhibagi thodok leikrabani Hojik ngasi ayuk phone kiba Manipuri paukse singi maroiba pawmuk puni yang minase. Lamjingba Times. Nonglay nungsitna mafom kayada amang ata thokre. Sadongda hi lakshin bada machin manaw yauna ahum thiva khangdre. Myanmar dagi lakpa mitai sing taram okre. Myanmar da mitai singna nat ki thorom leptana pangthokle. Rekha. Matam sang na phamung da leirak labi leingakna lemna layeng bahokre Minister Syam Kumar amadi All Andhra Kendra Youth Club Association ngasidagi boycott tawre Maringi ahanba IAS larung angsim dangsawa maring okre Sangay Express Laibak asagi mafam kaya da sitkiba akan manungsit Mapitel da hi ani lakshin kre ahum thiva khangri mapan kalle Sugnu area da matam kaktaba bantaw gadawri Union Ziri lambida apan ba pibigano Pokna Fam Nonglay nungsita hilakshin kibadagi Mi ahum sire sauna amangata thokre Akan ba nonglay nungsit ki warning piri Sugnugi St. Joseph School may thabada senavasing padravadi kongjang sangsilakadawri KSO gi President gi mathakta action lokhatnaba ZDO da se thakre Pripak Pro gi kader recruit toba ama fare nupa ani rescue tawre Police na chop saba thabak pakhate haiduna ungdong bamda nupi singna wakat mi famkham khre Me amadagi LLI ising tharagani Radha Kishore Huyen Lan Pau Pre Munsunda nongjagi sang sada kuntaret hanthavana mahi marong marang kain puthokpa ngamloi dawre Akan ba nonglay nungsit sitkre mafam kayada amangata thokre Ukhrul District ke Chadongda hi ani ising da lakre nupa ani amasung nupi ama thiba khangdana leiri Dr. Akoizam Priyo Kumar da International Award ani pirakle Ranbir Harkiba CBI gi encounter case su transfer tawgadawri Naharol gi thogdang Akan ba nonglay nungsitna Chadongda ising da hi laksin bada pokmina ba machin manaw ani yauna miye ahum thiba khangdre yum kai kaya amangata thokle Ukhrul District ke Kharma Somda NSCN IM amasung Assam Rifle anigi marakta sauna ungkhatnare Sahi lising ani tara ni pandage lising ani tara mapan gi March phawguda ban blockade na lupa crore lising ani tara turuk dasmik nipan mari manghanki None District Headquarters da may ising ana laying da ahen mityeng sangbiu Daniel Malangmay Isel Express Andak pangthokiba Lok Sabha election da Congress BJP animak soidana mai pakani claim tawnari Haz satkatabasingi numit humni sa tharpa training loisin kre Health check-up tawduna Haz guide yanthokre Mega Manipur Society da lampiba yaroi Surbala Riyazuddin Maktab ki sahigi mifam pangthokre Minister Syam Kumar Youth Club boycott tawre Sana Laibak Life jacket haptaba hi ama lakpada miyoi ahum thiba khangdre NDRF ki personnel sing mafamduda sangshin kre Indian government na wari sanasi haiba UNLF ki lusingba megana yakhidre Plebiscite na waroisin oisi haiba fireptage lengo yakhidre Ireiba Ngarang sitkiba akan manonglay nungsitna Sadong Khulgi Ramray Eco Park da masin manaw ani laisabi ama hi laktuna sire May thabada senabasing padragade me anidagi matam kaktana bansa tharagani Myanmar da leiba mitai kunhumdoi kanglada okre Aroibada maroiba pawmuk kana fangbigani Mafau dam da lupkiba machin manaw yauna miyoi ahum thiba khangdana leiri Chief Minister N Biren thongdok thokpam da chatuna yengsin kre
Tom TV na kudol tamba Royal Event asinduna pangthokpa Mega Talent Show ge ahanba tangka ke audition hotokre. Amadi ikai iki thadokuna fruit salad yonlivi taekwondo player ningombom dainada sengi mateng pikre. Hojiki oinadi matang sida Manipuri paw loijare Times of Manipur News ingbiriba singbo mukana khurumjari.